Kuki terrorist-singna Nongmei Kapsinduna Landaba Hourakpadagi, Sabungkhok, Shantikhongbal, Sanasabi, Thamnapokpinachingbagi Loumisingna, Loubukta Suba Ngamdre, Pawasi, Ngasinungtil Fongkiba, Kangleipaki Maira Pausiadagi Loukhatsavane. Imphal East ki lamlai esigi, Yangangpokpi Police Station ki manungsan ladiba, Sabungkhok Kuno, Sanasabi, Shantikhongbal amade, Thamnapokpi haidiba mitai khulsing ase, Kuki terrorist-singna, Mamang sahi 2023 gi May ahumdagi hauna, Nongmei amadi bom toina Kapsinduna landarak famoirivane. Masina maram moiduna mamang sahi su, lau panba ngamdavagi awaba mayok na duna lakhe. Handak sahi gi oinasu, Loubukta kumduna lau pana bohonarakpada, Kuki terrorist-singna Nongmei Kapsinduna landarakpadagi. Loumising masa-masagi Loubukta kumduna lau panba ngamloy dawre haire. Chairak sidang ngarang numidang pung 8 minit tararom taba matamda. Kuki terrorist-singna Tuising Faimol amade, Guantabi Hourakpat Kuki Khulgi mamang dalayba, Natumsingdagi Kuki terrorist-singna Nongmei amadi bom kapsilaktuna landarakre. Nongmei kapadu matat oina numidang pung taraga mathoy minute kuntra fawba sathaki aire. Kunjasingna phongdorokpagi matungin nade, Kuki terrorist-singna mitay khulda Nongmei amadi bom kapsinduna landarakpaduda, mapam aduda ngak senabagidamagta layriba IRB personnel sing amade, Yangangpokpi Police ki kangbuna, Nongmei kaptuna khuthan khe, masigi matungda, Jat Regiment ki kangbuna Kesberda, Siren khongduna thausilakhe, masidagi Kuki terrorist-sing aduna Nongmei kapalepkhe, adubu khunjasingdi numidang athengbada amugana Kuki militant-singna, Nongmei kapsinduna landarakadra haina chingnaba leibadagi, masida tasinaduna lainakhi aire. Sabungkhok Khunau Village Development Authority ki Secretary, Thoibaga, Pausi asiga wari sanaba matamda phongdorokhibade, Kuki terrorist-singna Nongmei Kapsinduna Landaba Hourakpa sina maram oiduna, Haujik lau uba matam asida, Loumisingna Loubukta kumduna, lau ubagi thabak tawbada mipaiba pokle. Masina Loubukta kumba Ngamdre. Hiram asigi matangda numit kharanigi mamangda, Yangangpokpi Police Station da. Khulgi luchingba sing, lamlai kendragi MLA na chingba, punna phamina duna wari sanakhe. Wari sanabadugi maruoiba maramde, Loumisingna Loubukta kumduna lau uba ngamnaba, Security matik sana thamduna ngak senbagi thabak paikhat pahaiba sene. Adubu yanakhiba singakna, Lopham singda security chapsana, ngak senbagi thabak paikhat pa ngamdavadagi, handak sahi su lau uba ngamdaduna tokpagi phibamda leire haikhe. Mahangna makhata na hai, haujik Kuki terrorist-singna achauba makol oiduna leiribase. Guantabi Hourakpat haidiba Kuki khulasigi mathak thangbada leiriba, Natumsing haidiba sidane. Mafam asida Kuki terrorist-singna Bangkar kaya saduna makhoigi achauba kem oiduna leire. Mafam asida Kuki terrorist-sing punsinduna leiraga, Nongmei kapningba matamda Sabungkhok Khunau, Shantikhongbal, Sanasabi amade, Thamnapokpinachingbagi mitai khulsing tamna Nongmei kapagi thabak asi chatharakpane. Hairiba mafam asida Kuki terrorist-singgi bangkar saduna leire haiba khangna, security ki kangbuna takthokpa ngamdaduna leiribase. Khunjasingna aduki matik warauba haibadu oire haikhe. Nouna Chatnaba Houkhraba criminal law ahum asida, Police ta Ahenba power Khara Hapchille, Sangamitra. Pawasi ngasinungtil fongkiba, paujel pausiadagi loukhatsavane. India da Nouna Chatnaba Houkhraba criminal law ahum asigi manungda, hanagi CRPC section adusu yaure, maming hongdokpagi watane. Adubu law sing asigi mathakta anauba khara su hapchille, amade Police ta Ahenba power Khara hapchilakli haina, SP prosecution haubam Sangamitra na phongdokre. India da Nouna Chatnaba Houkhraba criminal law ahumgi matangda, Fresh Information Bureau, Regional Office Imphal amade, Ministry of Information and Broadcasting Government of India na sinduna, Manipur Press Club ki Loktak Hall da pangthokiba, Bharat Lab Media Workshop ta resource person oina saruk yakhiba SP prosecution. Sangamitra na makhata na hai, miyamna implementing agency singna ka Ahenba thabak chatharakadra haina mipaiba poknariba du taubigano. Law sing asibu local dialect handoklabade miyamne hena wakhal tagani haikhe. Workshop aduda EGM gi president Khogendra Khomdram amade, Amzu gi president Bijay Kaksing tabamna, special guest oikhibaga loinana, media fraternity singna saruk yakhe. Thauram aduda saruk yakhiba PIV Imphal gi director Dr. Ingam Pamaina haikhibada, Chahi asigi July amadagi Chatnaba Houkhraba anauba criminal law ahum adude, Bharatiya Naya Sanhita, Bharatiya Nagarik Suraksha Sanhita amasung Bharatiya Saksha Adhiniyam hairibasi miyamda mapungphana khanganaba honabada,
मीडियाना अचौबा थौदांग लौनबगी पांदमदा थौरम असी पांगथोकपनी हाइनसु फोंदोखे।